Naga Micham Taruk Thadu Hana, Tongan Tonganba, Karlup Singh Punsinduna, Kongjing Junction Cree, Cookie Militant Singi Kuta Lake Kraba, Naga Micham Taruk Thadu Hana, Naga Pangal Amadi, Maitay Singh Puna Punsinduna, Infal Mayolda, Achobu Rally, Bang Tokre, Kongjing Racing and Uchekon the Labor Tribal Market, the Puna Pullabamatunda, Rally Educhatki. Masingam Labanupa Amadi Nupi Singna Sarugya Kibu Rally Aduda Kongjong Loi Singna Matau Karamna Militant Amagin Nupibu Chief Minister Ohel Libano Mahaki Mafam Lokto Uhaiba Kolau Lauki Kongjong Loi Singna Micham Taruk Kudakta Rescue Togodabani Manipur Langana Kudakta Miyang Changu Achumawai Fanghalu Miyang Gilantung Shelu Haiba Pleka Sing Paiki Kongjong Loi Singna Tribal Market Tiki Laklaga Konumamang Fawa Laki Maduda Police na Thatpadagi Konumamang Traffic Islanda Punna Punsindana Kongjong Junction Ki Yang wana hai tare sumaina dum chathar ga layo business nothing new hai tare anong hoi dre koi ngasi laujeri ba kholau ji su nagagi phagi ba moi taruk si thadok indigenous people da attack taruk ko se piu hai masida aina puding chingsin janing badi manipur sarkar na su nemthar rajani na haire ga sum sigi keno sida thabak tobi ba sidi yellow fruit ki ga chau ho ma hor agadi masigi koi government su gyan ta bang thok ra hai da kan le hai baya ba ngang baya ba ngang kre implement or kada ba execute or kada ba government su tasin na option na lai bise kasi as a citizen na moy na yam masidi nothing politics aside politics kan nam na tham ra kan da justice pangan ma hai bisu taw dam aina su haje gi da mamang da narendra modi na Jammu and Kashmir da mi pha ba pot pa taw ba matam da masama sima da yaw da movie da tholak ta na mi da aina lak thok da aina role low rin cinema da na ba taw ani ko gi mi pha ra pam da any ko mai tai de or su naga de or su haji ti ki su yaw se li pa ji sida ma na ma ko thok ri si apoi ro ta sen na shitpi diribra na traga apoi si MP ani khak lei hai la magi ushtribra adugi ushtaba je handaki 2027 dadi soidana apoi manipur praja matik sa ko pakko timinna ba sa ai khakya ta tai si yengi ko khrim ta tai ai khoi gi brother taru phakiba adugi aduga khoi gi yukfurda ki militants ina hanjan na khuthara pa yumai thara thaba mi hatpa sigi mayok ta rally asi sinjabani aduga mushi gi rally asi yahung khuru khuding mak na yobi bagi damakta aina naga people union gi maikei dagi mayam ko yamna harau re hen ai haizani aseng bidi si CM Banglo pho ba haibne ba adu asi khoi thangal general gi traffic island gi state force singna changhandre ai di government da expectation thamde memorandum du hujit pi bachat do korean dustbin da langthok piram gadra kadai da langthok piram gadra ai khoi khangde adu orso ngasi kuki na maram oiraga koina phataba na maram oiraga akhoi yel ho group apun han base sigi damak tadi yam harawe moi gi memorandum moina submit tawbudu thabak oina pangthokra pangthoidra adu gi darka ta de adu bungsi akhoi myam punba phangse sigi damak tadi adu ki matik harawe aina ai haizani moi she manin di khra phangba ko adu officially announce tawdabne na akhoi khange hen hai ru bataraga su imung family gi sentiment shop do bne na adu gumba wahai do khoi phungto pa ya da adu oina mak nu su mi du akhoi sarkar na puthok shnu singai bani akhoi na puthok pudi ngame adu moi na puthok shnu haina ngai bani haibati lekhi driba sorry akhoi gi phazan hiba brother singdu phara ko khibadu akhoi gi jungle da akhoi gi kri hai gni uyok khaiba tare go akhoi gi ching manung da chingmung da ko khibane adu chingmung sidi akhoi chingmi na thiba ngame adu gu chingmi akhoi na sarkar da thazaraga thihan mase maram leibegi thihan ba moi bo khoina thazabegi thihan mani adu chingmi akhoi ne hena jungle da changba ngam khaba male adu sarkar na thiba ngamaroi hardi akhoi naga su chingmi ngak tangne moi ne chang adum thizara shnu na ai haizani